ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯒ ꯄꯤ.ꯖꯤ. ꯃꯍꯩꯔꯣꯏ ꯑꯃ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯗꯣꯛꯇꯔꯁꯤꯡ, ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐꯁꯤꯡꯅ ꯊꯕꯛ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯣꯜꯀꯇꯥꯒꯤ ꯑꯥꯔ.ꯖꯦ. ꯀꯥꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯃꯊꯧ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯑꯃ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯍꯌꯦꯡ ꯑꯣꯒꯁ 19 ꯑꯌꯨꯛ ꯄꯨꯡ 12ꯒꯤ ꯊꯕꯛ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯔꯤꯝꯁ ꯏꯝꯐꯥꯜꯒꯤ ꯑꯣꯏꯅ ꯃꯄꯨꯡ ꯑꯣꯏꯕ ꯈꯣꯡꯖꯪ ꯔꯤꯝꯁꯀꯤ ꯑꯣ.ꯄꯤ.ꯗꯤ. ꯃꯃꯥꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯆꯪꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯟ ꯗꯦꯟꯇꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯕ꯭ꯔꯥꯟꯆꯀꯤ ꯃꯈꯥꯗ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖ ꯔꯤꯝꯁꯅꯁꯨ ꯁꯤꯟꯗꯨꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯖꯁꯇꯤꯁ ꯐꯣꯔ ꯚꯤꯛꯇꯤꯝ, ꯁ꯭ꯇꯣꯞ ꯚꯥꯏꯑꯣꯂꯦꯟꯁ ꯑꯦꯒꯦꯟꯁ ꯗꯣꯛꯇꯔ, ꯅꯣ ꯃꯣꯔ ꯅꯤꯔꯚꯌꯥ, ꯅꯣ ꯃꯣꯔ ꯃꯧꯃꯤꯇꯥ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔ ꯗꯤꯄꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯥꯔ.ꯖꯤ. ꯀꯥꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏ ꯑꯃꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯦꯗꯤꯀꯦꯜꯒꯤ ꯂꯝꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯏꯃꯥ ꯍꯦꯗꯀ꯭ꯋꯥꯇꯔꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖ ꯑꯃꯗꯤ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔ, ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯁ꯭ꯇꯥꯐ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯗꯦꯟꯇꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯃꯔꯤ ꯂꯩꯅꯕꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯉꯁꯤ ꯖꯅꯤꯝꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯑꯥꯔ.ꯖꯤ. ꯀꯥꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀꯤ ꯄꯤ.ꯖꯤ. ꯃꯍꯩꯔꯣꯏ ꯑꯃ ꯅꯝꯖꯥ ꯅꯝꯊꯦꯛꯂꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ ꯍꯥꯏꯗꯨꯅ ꯖꯦꯅꯤꯝꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯣ.ꯄꯤ.ꯗꯤ. ꯃꯃꯥꯡꯗ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯔꯦꯁꯤꯗꯦꯟꯁ ꯗꯣꯛꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯖꯦꯅꯤꯝꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯔꯥꯀꯦꯁ ꯑꯉꯣꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯤ.ꯖꯤ.ꯒꯤ ꯃꯍꯩꯔꯣꯏ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ ꯐꯨ ꯆꯩꯈꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯁꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯊꯕꯛꯁꯤꯡ ꯂꯦꯞꯂꯒ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯅꯤ ꯍꯥꯏꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯦꯅꯤꯝꯁ ꯁꯦꯀꯦꯟ ꯏꯌꯔꯒꯤ ꯄꯤ.ꯖꯤ. ꯃꯍꯩꯔꯣꯏ ꯗꯣꯛꯇꯔ ꯀ꯭ꯔꯤꯁꯅꯄ꯭ꯔꯤꯌꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯗꯣꯛꯇꯔꯁꯤꯡꯕꯨ ꯐꯨꯕ ꯑꯃꯗꯤ ꯏꯚꯤꯗꯦꯟꯁ ꯀꯌꯥ ꯃꯥꯡꯍꯟꯈꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯥꯎꯔꯤꯕ ꯈꯣꯜꯂꯥꯎ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯥꯕꯤꯐꯝ ꯊꯣꯛꯏ꯫ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯁꯥꯐꯕ ꯑꯣꯏꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯦꯗꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯒꯤ ꯀꯦꯝꯄꯁ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯑꯥꯔ.ꯖꯤ. ꯀꯥꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯀꯣꯜꯀꯇꯥꯗ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯃꯦꯗꯤꯀꯦꯜ ꯁꯔꯚꯤꯁꯇ ꯂꯩꯔꯤꯕꯁꯤꯡꯅ ꯊꯕꯛ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯐꯥꯜꯒꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯗꯣꯛꯇꯔꯁꯤꯡ, ꯅꯔꯁꯁꯤꯡ, ꯁ꯭ꯇꯥꯐ ꯑꯃꯗꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯗꯣꯛꯇꯔ ꯁꯤ.ꯑꯩꯆ. ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ ꯃꯥꯄꯟꯗ ꯄꯤ.ꯖꯤ. ꯁꯦꯀꯦꯟ ꯏꯌꯔ ꯇꯝꯂꯤꯕꯤ ꯃꯍꯩꯔꯣꯏ ꯑꯃꯕꯨ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯕ ꯃꯇꯨꯡ ꯍꯥꯠꯈꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯕ ꯎꯠꯄ ꯑꯣꯏꯅ ꯏꯃꯥ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯆꯠꯊꯕꯅꯤ꯫ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯔꯨꯇꯤꯟ ꯄꯦꯁꯦꯟ ꯌꯦꯡꯕ, ꯑꯣꯄꯔꯦꯁꯟ ꯁꯔꯚꯤꯁꯁꯤꯡ ꯂꯦꯞꯂꯕꯁꯨ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯅ ꯂꯥꯛꯄ ꯄꯦꯁꯦꯟꯁꯤꯡꯗꯤ ꯁꯔꯚꯤꯁ ꯄꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯗ ꯗꯣꯟꯠ ꯀꯂꯔ ꯍ꯭ꯋꯥꯏꯠ ꯑꯦꯄ꯭ꯔꯣꯟ ꯔꯦꯗ, ꯁ꯭ꯇꯣꯞ ꯚꯥꯏꯑꯣꯂꯦꯟꯁ ꯑꯦꯒꯦꯟꯁ ꯋꯨꯃꯦꯟꯁ, ꯅꯣ ꯁꯦꯐꯇꯤ, ꯅꯣ ꯗ꯭ꯌꯨꯇꯤ, ꯋꯤ ꯋꯥꯟꯠ ꯖꯁꯇꯤꯁ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩꯁꯤꯡ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯀꯣꯜꯀꯇꯥꯒꯤ ꯑꯥꯔ.ꯖꯤ. ꯀꯥꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯄꯤ.ꯁꯤ. ꯃꯍꯩꯔꯣꯏ ꯑꯃ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯂꯥꯡꯒꯣꯜꯗ ꯂꯩꯕ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯖꯦꯅꯤꯝꯁ ꯑꯃꯗꯤ ꯔꯤꯝꯁꯀꯤ ꯑꯦꯝ.ꯑꯦ., ꯑꯦꯝ.ꯑꯦꯁ.ꯄꯤ., ꯑꯦ.ꯍꯩꯆ.ꯄꯤ.ꯑꯥꯏ., ꯑꯥꯏ.ꯑꯦꯝ.ꯑꯦ.ꯖꯦ.ꯗꯤ.ꯑꯦꯟ ꯑꯃꯗꯤ ꯑꯥꯏ.ꯑꯦꯝ.ꯑꯦ.ꯑꯦꯝ.ꯑꯦꯁ.ꯑꯦꯜ.ꯑꯥꯔ.ꯗꯤ.ꯑꯦꯅ ꯁꯤꯟꯗꯨꯅ ꯑꯆꯨꯝꯕ ꯖꯁꯇꯤꯁ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯁꯣꯔꯝ ꯒꯧꯇꯝꯅ ꯍꯥꯏ ꯏꯟꯗꯤꯌꯥꯗ ꯃꯃꯥꯡꯊꯛꯀꯤ ꯉꯁꯤ ꯐꯥꯎꯕ ꯗꯣꯛꯇꯔꯁꯤꯡꯗ ꯃꯤꯑꯣꯠ ꯃꯤꯅꯩ, ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫
मियोइब अमगी लिस्ट चत्तबा मियोइसिंगना पीजी महिरु अमबु नमजा नमथेक्लगा तमथिना हाटपा हाइबिसि डॉक्टर सिंगबु नतबा मी येंगबीबदगी थोखिबा थाउदो अमनि हाइना लवे थाउदो असिदा सियनबसिंग मतिक चाबा बिफाम थोप सैराक पियु लोइदना असिगुम थाउदो असि मखा ताना थोक्तनबा पुना खुलाव लौमिनबा संगेखि क्यामगई कोविड हॉस्पिटल लेब चुरचांपुर मेडिकल कॉलेज की फैकल्टी स्टाफ स्टूडेंट्स एंड डॉक्टर नर्स अमदी अतई स्टाफ सिंगा थाउदो अदुबु यानिंगदबा फोंदोक्तुना वखत मिफम संसंखि चुरचांपुर मेडिकल कॉलेज की डिपार्टमेंट ऑफ गायनेकोलॉजिस्ट असिस्टेंट प्रोफेसर डॉक्टर वाई रामानंदन फोंदोखिबदा अना लेंगी लमदा मियोइबगी सेवा तौरिबसिंगदा असिगुम थवंग सथबा हाइबिस थबा असिदा मनिंग हलनबगी थवोनी अपेन पेंदब क्या लेरबसु निंगथिना वरोइसन पुरकु याबा ngakna ki ngasi numidangi matamda candle thanduna awabas phungdokane hari atopa pawmana sugunu sub district hospital mamingtagi oina leire miyamna ana lengi kudong saba mata phangdre manipur thoklibe sahi amaga tha mangarum fajilaklaba kanglup anigi sathiraba lana sina kham thengna sogalaba mafam ama oiriba kaksing district ki manungsanna sugunu bazar mathakta leiriba lamdam adongi amata ngairaba ana lengsang ama oiriba sugunu sub district hospital mamingtagi oina leibadagi maike idongi miyamna ana lengbi kudong saba phangdaba na leire haidi pauksi sina phangwa paugi matung inadi hospital asida leifam thokpa doctor nurse amadi mari leinaba staff haujik leitabaga sapmanare सुमतंगी डॉक्टर अमखक्तना हॉस्पिटल असी रन तौदुना लेबगा मनरे ख्वाइदगी नुआइत्रिबदी हॉस्पिटल असीद गायनी की डॉक्टर लेतबना नुपी ओइबिसिंगना अंगांग उनबना सिंग हॉस्पिटल असीद खुदोंग चाबा फंगदबदगी इम्फाल ताना लाक्लगा अंगांग उनबगी थबक तौबदा अवाबा ममयुकनरे हाइदि हॉस्पिटल असीद गायनी की डॉक्टर अमा लेरमी हाइरिबा डॉक्टर अदुसु जून की अरोइब सयोलदगी हॉस्पिटल असीदगी ट्रांसफर सखिबदगी मुहत अमा थाबिरक्रे हाना गायनी की डॉक्टर ओइना पुरम डॉक्टर अदु मसागी मथौ मपुनिंग संगबा अमा ओइबदगी लमदमदों की मियामगा अतुकी मतिक अफबा मरी थंबा डॉक्टर अमा ओइखि हाइदि मदुना मथौ मसक खंबा असिगुंबा डॉक्टर अमा अतुबा मतमदा हॉस्पिटल असिदा थाबिरक्तुना नुपी ओइबिसिंगी अंगा उननबना सिंगबा थोलकपदा अवाबा मयुनबसि कोहनबिउ हाइदि ngara nungthil pauksi sigi paumina hospital asida sangduna hauji oiriba phibam hakthengna yengsiluki maduda hospital asigi MO in charge doctor leram khidi junior doctor ama leram thenaki doctor asida hospital asigi leifam thokpa doctor nurse staff amadi mari leinaba infrastructure gi matangda hangba matamda maki maiki digi kari amata haibngamde MO in charge laklaga pau lawbiyu haina phungtorakhi hauji hospital asida medicine ki doctor digi hauraga atai mari leinaba doctor sing amadi nursing leitabadagi miyamna layengmagi kudong saba phangdana leidi masigi mathakta x-ray lawnaba machine ultrasound singmagi kudong saba su amata phangdaduna leidi maduna sugunuda leiriba kunjasana hospital asida ana lengi kudong saba phangdabadagi lanai gari wairaga imphal tamna layengbada shelgi sading hena tawbadagi awabam oiduna leiri maram maduna atuba matamda sugunu sub district hospital asigi leifam thokpa doctor nurse staff amadi ana lengi mari leinaba kusukulai sing matik sana thambiduna kunjasing layengbi kudong saba phanganbiyo hiramasiga mari leina sugunu kendra gi MLA gi miyeng sangbiu hainasu praja section kyadagi phungdorakli atop paumana relief committee ki members sing amadi IDP sing ki mihut sing minister ga unaduna wari sanakre mamang sai english sing ani ga kunga humdo gi me humdigi hauna manipura thokliba kanglup ani gi lana sina maramoiduna mayu mai kai tumna mai thadok pikhibagi haujik tungan ba mapam singda hangdokliba relief camp sing sangjapam lawduna leiriba internal displaced person IDP sing ki mihut sing amadi relief committee ki members sing loina ngasi minister gi secretary ta phaminaduna wari sanaba baduda hauzik relief camp da leiriba internal displaced person sing na thengnariba awabu kudong sadaba sing onanaba mathau taba polam sing phonganaba madi tung koiba solution ama puraktuna nauno khunda laita hanaba gi matana wari sanaduna khanaki haidi atopa pawmadana independence day yaukiba satkibi sahi nauribi mahairu ani asipaksang oina phangkhre tha asigi taraga mangadi school pangthok independence day program yaururaga mayumda halakpagi lambidagi thiba khangdana lerakhiba sahi nauribi mahairu ani asipaksang oina phangkhre thaudo singarang assam ki hailakandi da thokibani asipaksang oina phangkhraba mahairu ani edu hailakandi town digi kilometer 100 rom satlaga leiba halo sandra tribal school gi mahairu singi laikhidraba mahairu ani edu
ꯃꯥꯝꯁꯦꯔꯥ ꯚꯤꯂꯦꯖꯇꯒꯤ ꯑꯦꯁꯤꯌꯟ ꯃꯦꯒꯨꯝ ꯃꯖꯨꯝꯗꯥꯔ ꯑꯃꯗꯤ ꯁꯨꯔꯖꯤꯔꯥ ꯕꯦꯒꯝ ꯂꯥꯁꯀꯔ ꯀꯧꯏ ꯃꯈꯣꯏ ꯑꯅꯤ ꯀ꯭ꯂꯥꯁ 7 ꯑꯃꯗꯤ 8 ꯇꯝꯂꯤꯕꯤ ꯃꯍꯩꯔꯣꯏꯁꯤꯡꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯉꯔꯥꯡ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯕꯗꯒꯤ ꯈꯨꯗꯛꯇ ꯖꯃꯤꯔꯥ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯇ ꯄꯥꯎ ꯄꯤꯈꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯠꯂꯒ ꯂꯣꯏꯅꯅ ꯀꯇꯥꯂꯤꯁꯦꯔꯥ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯄꯨꯈꯠꯈꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯑꯁꯤꯕ ꯑꯣꯏꯅ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯈꯪꯍꯟꯈꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤ ꯑꯗꯨ SK ꯔꯣꯏ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯛꯆꯤꯡ ꯈꯨꯅꯧ ꯀꯩꯊꯦꯜꯗ SBI ꯕ꯭ꯔꯥꯟꯆ ꯍꯥꯡꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯂꯤ ꯀꯛꯆꯤꯡ ACꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯛꯆꯤꯡ ꯈꯨꯅꯧ ꯀꯩꯊꯦꯜꯗ ꯉꯁꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯂꯣꯟ ꯏꯇꯤꯛ ꯃꯆꯥ ꯃꯆꯥ ꯇꯧꯗꯨꯅ ꯍꯤꯡꯂꯤꯕꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤꯁꯤꯡꯅ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯕ꯭ꯔꯥꯟꯆ ꯑꯃ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯝꯅꯕ ꯇꯧꯔꯤꯕꯁꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯀꯩꯊꯦꯜꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤꯁꯤꯡꯅ ꯗꯥꯕꯤ ꯇꯧꯔꯛꯂꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯀꯩꯊꯦꯜ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯖꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯡꯒꯪ 15 ꯍꯦꯟꯕꯗꯒꯤ ꯂꯥꯛꯇꯨꯅ ꯀꯛꯆꯤꯡ ꯈꯨꯅꯧ ꯀꯩꯊꯦꯜ ꯑꯁꯤꯗ SBI ꯕ꯭ꯔꯥꯟꯆ ꯑꯃ ꯊꯝꯂꯒꯅꯤ ꯇꯥꯕꯗ ꯌꯥꯝꯅ ꯑꯄꯦꯟꯕ ꯑꯃꯗꯤ ꯍꯔꯥꯎꯕ ꯄꯣꯛꯅꯈꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯀꯛꯆꯤꯡ ꯈꯨꯅꯧ ꯀꯩꯊꯦꯜꯗ ꯑꯗꯨꯃꯛ SBIꯒꯤ ꯕ꯭ꯔꯥꯟꯆ ꯑꯁꯤ ꯊꯝꯒꯗꯕꯅꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯕꯦꯡꯛ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯟꯕ ꯀꯩꯊꯦꯜꯒꯨꯝꯕꯗ ꯊꯝꯕꯅ ꯃꯤꯌꯥꯝ ꯑꯃꯗꯤ ꯕꯦꯡꯛ ꯑꯅꯤꯃꯛꯀꯤ ꯀꯥꯟꯅꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯤꯌꯥꯝ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤ ꯄꯟꯕ ꯌꯥꯏ ꯃꯃꯥꯡꯗꯁꯨ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤꯁꯤꯡꯅ ꯀꯩꯊꯦꯜ ꯑꯁꯤꯗ SBI ꯕ꯭ꯔꯥꯟꯆ ꯑꯁꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯀꯩꯊꯦꯜ ꯑꯁꯤꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯋꯥꯡꯉꯨ ꯅꯥꯎꯗꯈꯣꯡ ꯃꯩꯆꯥꯛꯄꯤ ꯍꯤꯜꯁꯇꯒꯤ ꯁꯦꯀꯨꯔꯤꯇꯤꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:35ꯗꯒꯤ 7 ꯇꯥꯕ ꯐꯥꯎꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯡꯉꯨ ꯅꯥꯎꯗꯈꯣꯡ ꯃꯩꯆꯥꯛꯄꯤ ꯍꯤꯜꯁꯀꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯃꯔꯥꯊꯥ ꯔꯦꯖꯤꯃꯦꯟꯒꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ 9mm 9mm CMG ꯀꯥꯔꯕꯥꯏꯟ ꯑꯃ empty magazine ama 9mm pistol ama magazine ama kapi yariba maru mapan country made pistol ama 36 hand grenade ani 2-inch mortar heist e bomb ama 2-inch mortar ILL bomb ama AK-47 live round taragamathwe SLR live round tara fugat khari fagalaba polam sing mari lenaba police station na khushina khri hari atopa pawmna kangpokpi gi soksing sing the operation sa thabda khulai kya fagale कांगपोकपी डिस्ट्रिक्ट की लोचिंग सिंह परेंग सिक्योरिटी फोर्स की कंगबुन कॉमिंग ऑपरेशन चथब मतमदा यामलब खुसु खुलाई क्या फगत पंगमले हैना मणिपुर पुलिस कंट्रोल रूम दगी थदोरक चिरोल अमन हाइरी चिरोल असुगी मतुंग इन फगलब खुलाई सिंह अदुदी मैगजीन ग कोनर 9mm पिस्तौल अमा 12 बोर की सिंगल बैरल राइफल अमा 7.62 mm की SLR अमा मैगजीन ग कोनर 9mm CMG अमा लॉन्ग रेंज इम्प्रोवाइज्ड मोटर अमा short range improvised motor ama charger yauna radio set ama MK3A2 grenade ama heist E36 hand grenade ki detonator ama stun shell ani long range improvised motor bomb ama short range improviser motor bomb ama loinana nomoi meru taraga manga fugat pangamle haidi अतोप पॉम लकी सन बॉक्सिंग मसनद मणिपुर की माई पुरखरे था की तरह मंगार पांथोखिबे यूनाइटेड प्रोफेशनल बॉक्सिंग की सीजन मरीसुबा टूर्नामेंट मणिपुर की बॉक्सर कैसम लकी सना राउंड 9 की सुपर फीटर वेट कैटेगरी गोवा की प्रहत पंडाबु मैथिब पीरमलगा मणिपुर की मिंगसत पुरखरे मणिपुर प्रोफेशनल बॉक्सिंग काउंसिल अमसुम AZTECS फाइट स्टूडियो पुनः थोप चिरोल हाईबदी कैसम लकी सन हजू फाव प्रोफेशनल बॉक्सिंग माइथीरक्तरीब मणिपुर की सनारोय इंडियन बॉक्सिंग काउंसिल IBC की इंडिया टाइटल बेल मतिक चारब सनारोय अमनी AZTECS फाइट स्टूडियो लकी सन की प्रोफेशनल बॉक्सिंग रिकॉर्ड 11-0 फंगलपद हराव फोंदोकपग लोइनना मणिपुर मियामना सनारोय असिबु थौना हापियो हैरक्ली अतोप पावमना रिम्स की OBC गर्ल्स हॉस्टल द मई साखरे ngara numidang pung 7 makhairam tarako matamda rims ki phamungsa malaiba OBC girls hostel ki kada electric short circuit thorakpana maram oiduna mai sakhre mai sakpadu yamna ka hena ama ata tholamgadabagi manipur fire service ki teamna matam sana sangsinduna mai kanba ngamhore haina manipur fire service ki control room dagi thadorakpa chirol amana makhatana phongdorakli
ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎꯅ ꯃꯇꯝ ꯀꯛꯇꯕ ꯕꯟ ꯀꯧꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯔꯣꯡꯃꯩ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯇꯛꯅꯗꯨꯅ ꯂꯥꯛꯄꯗꯨ ꯂꯦꯡꯉꯛꯅ ꯇꯥꯕꯤꯗꯕꯗꯒꯤ ꯔꯣꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ ꯇꯥꯏꯐꯥꯏ ꯂꯨꯋꯥꯡ ꯔꯤꯌꯟ ꯍꯌꯦꯡꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯇꯥꯎꯖꯤꯃꯔꯤꯜ ꯂꯩꯃꯇꯥꯛ ꯔꯣꯗ ꯃꯇꯝ ꯀꯛꯇꯅ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯤꯕ ꯕꯟ ꯑꯁꯤꯗ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁ, ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁ, ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯤ ꯀꯣꯟꯁꯤꯜꯂꯣꯏ꯫ ꯈꯣꯡꯖꯪ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯇꯥꯕꯤꯗ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯋꯨꯡ ꯇꯥꯡꯈꯨꯜ ꯔꯤꯖꯟꯗ ꯄꯣꯄꯤ ꯊꯥꯗꯅꯕ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯋꯨꯡ ꯇꯥꯡꯈꯨꯜ ꯔꯤꯖꯟꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯗꯅꯕ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯅꯥꯒꯥꯂꯦꯟ ꯋꯨꯡ ꯇꯥꯡꯈꯨꯜ ꯔꯤꯖꯟ WTRꯅ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯅꯥꯒꯥꯂꯦꯟ ꯔꯨꯡꯇꯥꯡꯈꯨꯜ ꯔꯤꯖꯟ ꯆꯦꯔꯣꯜ ꯑꯃꯗ ꯊꯣꯛꯇꯨꯅ ꯔꯨꯡꯇꯥꯡꯈꯨꯜ ꯔꯤꯖꯟꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯔꯨꯡꯇꯥꯡꯈꯨꯜ ꯔꯤꯖꯟꯒꯤ ꯃꯅꯨꯡꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯗꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯃꯔꯤ ꯂꯩꯅꯕ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯣꯔꯗꯔ ꯑꯁꯤꯕꯨ ꯉꯥꯛꯅ ꯆꯠꯅꯕ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕꯅ ꯋꯥꯐꯝ ꯑꯁꯤ ꯊꯧꯑꯣꯏꯗꯕ ꯌꯥꯎꯔꯕꯗꯤ ꯃꯔꯤ ꯂꯩꯅꯕ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯈꯨꯗꯛꯇ ꯄꯥꯎ ꯄꯤꯔꯛꯅꯕꯁꯨ ꯈꯪꯍꯟꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯊꯧꯑꯣꯏꯗꯕ ꯌꯥꯎꯔꯝꯂꯕꯗꯤ ꯐꯥꯏꯟ ꯊꯤꯍꯟꯕꯒ ꯂꯣꯏꯅꯅ ꯏꯝꯄ꯭ꯔꯤꯖꯟꯃꯦꯟꯠꯒꯤ ꯄꯦꯅꯥꯜꯇꯤ ꯄꯤꯒꯅꯤ ꯑꯃꯗꯤ ꯊꯔꯝꯕ ꯊꯣꯛꯂꯕꯗꯤ ꯋꯨꯡ ꯇꯥꯡꯈꯨꯜ ꯔꯤꯖꯟꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯁꯥꯅ ꯌꯥꯟꯊꯠꯀꯗꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯊꯧꯑꯣꯏꯗꯕ ꯊꯦꯡꯅꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯧꯈꯠꯄ ꯊꯕꯛ ꯃꯁꯥꯅ ꯌꯥꯅ ꯂꯧꯖꯒꯗꯕꯅꯤ ꯍꯥꯏꯔꯤ꯫